Good morning. Ngasigi card ki message ay patay yung minarase ma'am. Aduga timing su ko. Do irai no metse koi na season of color se apai sky blue gumba kai gumba season of be ai ko. Ado aham bada card ahum ko. 1 2 3 ko. Silagi dum ama dum khanbirase ko haidi crystal thamdrasu pal khaidok traga su ko haidi 1 2 3 sidagi haidi number do ena haidi mid amang do ena ko 1 se na traga 2 se na traga 3 se na adumai choose tawraga oina yengminarase ko. Quite first the 9 of cups like ko 9 of cups se sida ko haidi aina khanba kotpa pot mayam se hai tare ko aina khanjari base phangba lakpa gumba on adusu oi aduga hai tare sida amana haidi aina haidi sum aina ga manifest tawkiba khotkiba pot gumba leibado adugumba so dum haidi aingonda phangakpa lakpa dumba su leina ko haidi aina manifest aina kaino magi thaba magi manifestation tawgena kalase ko adugi manifestation tawbagi result to lakpa khotpa adumba su pi ko aduga amana haidi aina khanjari ba hai tare ko aigi dream aigi kaino ma lei kholena kalase ba sum ngasi gi wena hai tare ko haidi daily gi wena yenga abnena haidi ngasi gi aina kaino ma khanbado adugi positive sign di le ko mathang is na 7 of wands and like 7 of wands is a yamna challenging oiba hai tare ko tarai daba oiba to pot se amuk sidana mo hai tare ko adubu aina hotna bodo yamna kallagadi ai 100% piragadi pot se success oiba hai tare ko haidi hotna gataba matam hai tare ko hojik se marom dari haidi hotna gataba matam yamna line keno tawroi ko haidi thaba inkhang se ado aina hotnari matik hai tare ko aingonda last ultimately aingonda mai pakpati oiba hai tare ko aduga last kisina the moon like ko moon gi energy se dum ketang sensitive oiba khotpa adumaina oina oi ko sensitive oiba haragadi thoi nungai taba puning nungsiba khotpa adumaina dum leiba do aduga sum adu sumaina sum leiba khotpa haraga hadi do tha se mangal di pina mo hadi mangal de dum pirakani ba igi life ta ngasai gi sida aina phana aingonda thamoi sokpa natraga keno to boko pa leraga du tha sina mangal de dum pirakani aduga aina mamang asmaina mamangi da aina so moon card kumba la pade haina ko hadi keno ma nungai ta boko ta ba leraga share to tho on ha do mingonda aina thajaba mi amaga hadi wari kari kra natraga aigi nungai ta ba se share to tho hadi mi khudingi chatlaga share to buna ta ba hadi amadi leram gani na somgi life ta hai tare ko aina khwai tagi thajaba ma se jinau to oiro imanabi to oiro hai tare ko adum share to tho hadi thab wa se hadi nungai ta ba se lithokhragadi yangi dana ko aduna ni ko ando sida akoigi timing se ko ayuki pung 3 ga minute yankhani thoi dena 8 ga minute pu wang leire adai 13 ga minute 36 tagina 12 ga minute yankhani thoi phang leire ko adagi nungda waram gina 3 ga minute 3 dagina 5 ga minute pu phang leire dagi 9 ga minute ko 9 daina 8 ga minute yankhani thoi phang leire ko aduga nungdangina 13 ga minute 36 tagina nongalamdagi pung 3 ga minute 18 phang leire ko sisina koigi timing afaba ko ado sida leire koigi ngasigi card ki message se ma'am thank you